Mijing tabir ba khoi puno ko image TV ni taram okchab galo na Brajesh Kumar na khurumjari ngasigi maru be pauda Council of Higher Secondary Education Manipur na loba class 12 ke examination ngasidagi hokre Manipur के गवर्नर अजय कुमार भलाना चेयर लौदुना तोंगान ba department singi makok thongba singa mifam pangthokre Taramathoy Shubha Maharaj Kumar Priyo Bharat Singh Memorial Art Exhibition 2025 hodokre loinana Delhi amasung akoiba pham singda magnitude 4.0 yona yuha hakre Papungoi pau lobirasi Sahi asigi oina Council of Higher Secondary Education Manipur ko semna loba class 12 ke examination nasidagi ingna sikna pangthokre pamdaba thodok sing thopui paw leitri akanba section thorang su lokhatkre examination asida punna mahiroi lising kuma panga subna phumanga na saruk yaduna pangthokli apunba mahiroi sing asigi manungda art stream gi oina mahiroi lising teret ke chatru kontrani thoi science stream gi oina lising kun Chanipan Maripudra Humdoi Amadi Commerce Stream gi oina mahiroi chamanga nifuni exam asi ching amasung tamda punna center chamaga ni thoi da pangthokli masigi manungda singda examination center kontranipan amadi tamda center umbudra marini ngasidagi hauduna pangthokliba kosemna loba exam asida council ki member ahum marina ahum na saba flying squad nifu nipana center sing asida chatna ingna singna exam pangthokna naba amadi nataba pambai sinnadanaba yengsilli exam asiga mari lenana exam center tariba Johnson High Secondary School gi vice principal su oiriba exam center asigi AOC Rajkumari Rumoni na hai exam center asida mahiru singna ingna signa pakat thukat payaudana exam thananaba school asi oja singna honari masida kosem gi makai dagi su tharak liba flying squad singna jengsin bagi thawak su chathari mahiroi singna masa masana su nataba pambai sinadana exam asi thabiu class 12 ke exam asi loiraba matung makhatana mahi tamba amadi competitive exam sing thagadaba su kaya leibana niyam chumna masagi akhangba adu ibiu exam asi ingna singna pangthok naba hotnabada mama mapa amadi mari leinaba singna mateng pangminasi haiki tamgi oina exam center sing asida chatuna pau lorubada ingna signa mahiroi singna exam thaba thengnaki exam center singi akoibada security personnel singna su ngak senduna akoiba dagi labna mama mapa sing lehanki ngasi ahan banawit MIL subject ki exam thake exam loiba fawbada pamdaba thodok thokpagi paw lakpa leitri pa ko sin khotpa tawdaba je pame loina na haji council of higher secondary education da silliba chairman dagi magi secretary controller moina honari bajida khogi OC oiriba AOC oiriba mayam sina punna full cooperation piraga exam je phajana mapung phana pangthokpa siba ohenna ba honamina si hairi he Council of Higher Secondary Education Manipur ko semna lobo Manipur gi oina mahiroi lising kumapan subna uphumanga na saru yagadaba higher secondary school exam class 12 ke exam ngasidagi hokiba exam Bishnupur district gi oina su science amadi art stream gi oina mahiroi lising aniga chamri kumapan da lising aniga chamri tarani pana saru yaduna exam hokre Manipuri laudaba yauna mahiroi taramathoi absent oiki Bishnupur district ki oina Unaco School Chanura Bazar Utlo Special Regular English School Nambol High Secondary School oinam Government High School oinam Bishnupur High Secondary School Bishnupur Nithokong High Secondary School Nithokong Moirang Multipurpose High Secondary School Moirang Loyalam Public School Moirang Kuno Thanga VK Golden Academy Kumbi College Kumbi Sanatombi Oriental English School Kumbi Center Taramathoy the exam center oiri District Headquarter oirba Bishnupur High Secondary School the school asigi Principal KS Syam Kumar na OC oiduna AOC ama SI Mari Invigilator Kulumdoi aduga KS Tombana SO oina mathau tawduna Science ki oina mahiroi chaniga nifutaruk Arts ki oina chamaga taruk punna mahiroi chahmo yankhini toina exam tarik ngasi ahuba numitta mahiroi ani lakide
School asigi Principal Ranjita Maishnamna OC aduga AOC na Vice Principal Mongjam Open Rona Oiduna SI Mari Invigilator Taranipan Security Mari Namathau Tori Nambol High Secondary School Asida Arts ki Mahiru Contra Science ki Chongwa Pumapan Puna Mahiru Chongwa Marfudra Mari na exam family Makoi the persons with disabilities visual impaired ani yori Makoi anigidamak akanaba section thorang lokat piduna Tongan baka ama piduna exam thari lonena council gi maikaidagi me ahum saba flying squad team ahum laktuna kanglon chumna exam phamnanaba yengchen ki school asigi osi Ranjita Vaishnam da phongdok khibada mahiroi sing ase ingna signa exam thananaba akhanaba thorang paikhatli PWD mahiroi ani yawba asigi su mayamda yetanaba amadi makhoibu nungaina exam phamnanaba honari aduga ngasi exam phamliba mahiroi sing Puning Laitana Pakatpa Amata Yaudana exam Tabu, my Paklaba, Matunda, Masak Naiba, Mui Amamam Oiba, Ngambu Haina, Mahirushinda, Yai proposal, Piki. Ngasi Council of Higher Secondary Education Manipur lower class 12 ke exam hoki baga loinana Jiribam district ki oinasu center ani Jiribam Higher Secondary School amadi Borobakra Higher Secondary School singda santi oina exam pangtoki Jiribam district ki oina Jiribam Higher Secondary School gi mahiroi chamagni phuma toina exam thaki ani absent oiki arts ta mahiroi yakai taret science ta mahiroi marphum doi aduga commerce ta mahiroi amana exam thaki Borobakra Higher Secondary School gi center the arts amadi science ki mahiroi punna yakai mathoi na exam thaki bada arts ki mahiroi nipum doi aduga science ki nipalna exam thaki ngasi pangthok kiba exam asigi matang da Jiribam High Secondary School Center gi OCKS Indi Kumar Singh na hai kibada ngasi pangthok leba exam asi kosem na piriba guideline sing ngakna phajana pangthok li SI AOC amadi invigilator sing na magi mathau phajana pangthok tuna exam asi pangthoki haina haikip Amromda Kokomi Students Front ki team amana exam center sing da chatuna yengchen khongchat ki matang da media coordinator Kokomi Jiribam ke sumorjit na phongdo khibada ngasi Jiribam High Secondary School exam center da chatuna yengchen ki OCKS Indi Kumar Singh na makhada exam phajana niyom chunna thaki aduga mahiroi singna su santi ona exam thaba uraki haina phongdorki Thasi Tarama Puldagi March 3 Board of Secondary Education Manipurna Logduna Pangtokadaba High School Living Certificate Examination 2025 ki Sem Sabapunabak Lochilakli Examination Asige Manungda Kanagumba Loop Amatana Ban Blockade Amadi General Strike Tobiganu Haina Bosemgi Chairman Ejoy Kumarna Pongdo Craig Wapamasi Pangtokadaba Examination Asiga Marilena Ngasi Baupara Laiba Bosemgi Office the Pangtok Paugi Paumising Unaba Amada Chairman Joy Kumarna Haikibani Chairman Namakhatana Pungdo Kibada Manipur gi Ching Amasung Tamda Hangba Tongan ba Examination Center Chamaga Yankai Mangada Pangtokadaba Exam Asida Government Aided Amadi Private School Chamapan Nipumapan gi Mahiroi Listing Contract Taret ka Supna Yankai Toilet Sok Yagani Masigi Manongda Nupa Mahiroi Listing Taranipan ga Chamri Humpu Amadi Nupi Mahiroi Listing Taranipan ga Chamga Marpudani Toy Odi Lorena Examination asibo kanglon chumna pangthok nanaba Bosem gi flying squad team singi mahiroi loop singi volunteer singna exam center singda koina satuna chingani singi oina su exam asi kanglon chumna pangthok nanaba Bosem na nodal officer tara haptuna examination gi thabak thoram sing yengchin hangani amromda haukiba chahi singda tongan ba exam singda question leak oibagi wathok thokpa yauna kiba adu Bosem gi oina di thon danaba tongan ba ahen ba thawak kharasu lokhatle bram asina lamdam asigi miyam maru oina mahiroi loop amadi CSO singnasu Bosem da mateng pangbiduna exam asibu mapung phana pangthok minasi haiki Women candidate na 18,592 wai masida aikoi gi apun ba center sim Beli ana lay atuda kunna 150 finally sigi manungta sigi pili ada center wai di mauri ba 93 na beli do wai sigi na
Asigi tara humdoida Manipur tara mathoirak suba president rule thamkraba matung state asigi constitutional head oiriba Manipur gi governor Ajay Kumar Bhalana share loduna state asigi department singi makok tongba singa mifam pangtokre ngasi nungthil pung ahum ga minute tara marom tarakpa matamda Imphal gi Bawparada leba all secretariat ki conference hall da pangthokiba mifam aduda security advisors chief secretary DGP department singi commissioner sing amadi thongbu sing su saruk yake pangthokiba mifam adu kari karamba matang da khanakibano haiba khangba ngamdrabasu Manipur president rule thamkraba matung governor na ahan oina chair loduna chatakiba mifam aduda state asigi oiriba tangdu leita da pium asigi matang da oramba yai hari Manipur ki hujik oiriba film asida state asigi lusingba oiduna leiba governor gi mafam da state asigi santi raksa gi film phagat hanaba pakat pham thok pa thabak thorom sing pakat piduna Manipur gi irang asi lotion view haibo pham khaknatana tongan tongan ba proposal kya yaw memorandum ama ngasi kokome gi thomi singna governor ga unaduna pisan krai governor da memorandum pisalurba matung pami singa unabada kokome gi convener khuraijam athobuna hai memorandum aduda hojik suspension of operations su sanaduna leiba kuki lalholuk keno amadi UPF ki lusingba oirba foreigners sing asibo India lengang na peace talk tawduna thamliba asi mitjeng changbiduna packet pham thokpa thabak sing packet piu masidan tana India gi oina leiba narcotic drugs and psychotropic substances NDPS Act 1985 asi asonba maramna Southeast Asia gi golden triangle gi makhada leiba leibak singi oina gram taragi mathakta Parabadi death penalty piri adu state asidadi kulai paiba am terrorist group kayana poppy plantation amadi masigi business sing sataduna lady maram asina NDPS Act asibo amend tawduna heavy punishment piduna mayai kabani sa singi transit camp am oiriba asi muthat piu amadi north east ki oina anti narcotic bureau ama hangbiu hairam ki batanatana state asige irang asina maram oirga kulai paihan kiba naha sing busu Kannanaba mijeng sangbiu hai wafam yauna atei wafam kayasu governor ki wafam da phongdok lamki hainasu phongdokhi Saba madu ki definition na fulfill dorobani aduna popi thaba da yauriba drug lalon da yauriba khulai paiba armed group terrorist group mayam se makoi ki mathakta Manipur government am India government na sab saba thabak lokhat bagi tanai phadab lei haiba wafam se jarmaglona na haiba bagi India gi wena leiba bagi NDPS ki ek ase yam soli madu son mana maram oira kanda kha nongpo Asia gi Southeast Asia gi du Art Society Manipur Cultural Integration Conference ka kosam naduna Taramathoi Shuba Maharaj Kumar Priyo Bharat Singh Memorial Arts Exhibition 2025 Palace Compound level Manipur State Art Gallery da hodokre Thasi Kunmathoi Pauba Sathagadaba Art Exhibition hodopoi throm aduda Art and Culture Commissioner M Joy Singh Amadi Art Society Manipur gi Vice President K.S. Jugendro Singh na athoi mithunglen amadi throm mapu oina saruk yaki throm aduga mari leirana athoi mithunglen oina warol pirduna M Joy Singh na hai sakna arba Maharaj Kumar Priyo Bharat Singh lamdam asigi shaklon yamba atangba mioi amani mahakna Manipur gi Chief Minister oina leiringai matamda Haujikna RIMS amadi Central Agricultural University haina leiriba loinana Manipur State Academy linkhanaba hotnabada asoba thodang lauramba lamdam asigi atangba saknai basingi manung dasu amani mahakna lamdam asigi toramba thodang sing yamna chawi ekoina singthabagi loiba nairoi mahakna toramba thabak thorom singbu tung inaduna Art Society Manipur na makha taba thabak thorom kaya chathrakliba asi thagat ningaini Makhatana landam asibo hena chaukat pa maikaida puraknaba thabak thorom sing pangthorokani haibagi thajaba thamli phongdokhi art exhibition hodokpagi thorom aduda MKPB singi photo da hailai katna dikai khumnabu utkibaga loinana MKPB Memorial Art Award 2025 chulantoki exhibition asida artist kunthramatoi artwork nifutaret only है ना आर्टिस्ट के मांगे एग्जीबिशन मांगे आर्ट एग्जीबिशन से जाओ तो कुछ प्रोग्राम है
competitive over District Health Society Kakching Manipur Heart Foundation Amadi Sky Hospital Research Center na punna kusam naraga sinduna free health scan eco screening camp ama hayeng ayupung tarawada community health center Kakching na pangthok lagani hairibu khudong saba asibo district asida lairiba miyamna lahona naba district health society Kakching na khangalakdi drinking water Association Kakching District ki maikaytagi miyam amadi leibaki oina chongthokliba lupsingna makhal amatagi oiba demand tawbigano haina drinking water supply Kerak Association Kakching gi Manipur gi secretary na thadrokpa cherol amana hairi cherol sina makha taribadi association asigi water tanker gi member sing asi laita laira amadi nomagi senthok kharana imung manung wana pujirba miyoi ngaktani hojik oiriba leibaki irangna maram oduna association gi member kudingmak awaba kaya mayok nadun lairibani aduga khul ngakliba chilinaw singi mafam kaya amadi relief camp kaya dasu sing pibagi mateng pangdun lakli makha tanasu adumak fangkigani cherak sida laikai laikai gi senkhai gari gi installment honbang amdaba amadi samjin bang amdaba kaya sumayok nari maram asina miyam amadi lebaki oina chongthokliba chilinaw singi lup khudingmakna association asibu nungsi biduna makhal amatagi demand tawidana naba appeal torli Campus Recruitment Cell Dhanamanjuri University na Emporium Training and Consultancy Private Limited ke punna kusam natuna Employment Link Career Guidance ki thorom Dhanamanjuri University ki auditorium da pangthokre thorom aduda DMU ki Registrar Dr. R.K. Jotin Singh na Chief Guest DM Commerce ki Principal Professor N. Navchandra Singh DM College of Science ki Principal Professor A. Bhuvaneshwari Devi na Guest of Honor oina so yakhiba loina na DMU ki Campus Recruitment Cell ki Coordinator Dr. Chithung Mary Thomas na Functional President oina saruk yakhibaga loina na Mahiro kya su saruk yakhi thorom aduga mari lena na Campus Recruitment Cell DMU ki Coordinator Dr. Chithung Mary Thomas na ahan boina landam asida lairiba larik laisu hairaba na sing tongan ba sector da masa ga chanaba thabak sing tawduna career oinarba pandam da thorom asi hodokpani asigumba campus recruitment asina thabak thirba larik hairaba na sing da kanaba kaya pirgari campus recruitment asida India ki tongan ba state sing da kaktanatana India ki mapan da fawa thabak tawbugi khudong sawa oigidawrbani fondokhi Social media da Manohar Marium Waris Sarmana Lamdam Asigi Imaibel Singbu Usit Tawidaba Wapam Pongdoktuna Maral Sikibagi Matangda Ngasi Kumbi Kendragi Mera Paibi Singna Wangkai Ningtem Pukri Mapalgi Len Wandaleba Mahaki Mayumda Lale Haizagadabani Haina Thomjilakre Kongjang Changsin ba Lakiwa Kumbi Kendragi Mera Paibi Samurai Latpam Sangitan Hai Thamoi Sengna Imaleba Kidamak Ahing Nongtil Kaidana Ahing kaya lambi da yarak tuna lairiba ima ibel singna iramdam Manipur asi kaiba yaroi haidana lairiba talak asida social media da ima ibel sing usit thoidana lupa chamanga laurga protest tawi haina hanagi BJYM gi president Manohar Mayum Waris Sarmana mahaki social media da thagalakhiba adubu yaningde mahaki wapam adugidamak ima ibel sing da lale haijagadabani Mahakna tasengna yamna ngamba oirabadi lanjana duna lairibasing asi mayum da hanjin hanbiu Manipur kananaba hotnabada angamba thodang lauriba imaibel singbu paisana laiduna chatpagi mawongda nganglib adu soikre haiduna sengdokadabani phonokhi nakal amaromda maira paibi singna thomjalakpa aduda Waris Sarmana sauna lamdam asida thokliba lan asi hek horakpadagi mafam kaya da chatuna mateng pangki loinana Polis na ihan hana fakiwa kulngak pasu oiki mahaku nongthomam birenna hatna naba honabani mahakna Manipur asi tugai bani haiba wapam sing lauduna ngangki thodok adugi pau fangbadagi Imphal East ki police sing laktuna pamdaba thodok sing thoktana naba ngaksen bagi thabak sing chathaki loinana ahem central force sing chu sangchilakhi Sari ba mara pai bisidi ima leba kanana bagine ba isa isu khunga ga lari basibu phada na ba nga isu ngak sari ne ba Manipur kanna bagine na chongthok sari ba singje adugi potugi tungoi nara makanda mana lupa sangwa piraga
ima iben sing di leiba yabagi mongda ngang basi masidi akoi thamoi amata nuai nadre ngasi ima iben sing je manipur da leiba ima oibi kaya su amata nuai bam thokte basi di sengna ragati adra magi post se akoi sengna ragati mana haigri report igri report ngang report madu ai soire haibagi photo sengdo ninge ba Sahi asigi tarukta thokiba Directorate of Education as Government of Manipur ki Arts and Science ki graduate teacher lobagi draft recruitment asida arts ki oina education haiba subject ki oina hablaktre haina education department ki class representative Tongram Avinash wafam asing asi Manipur University ki education department da pangthokiba paugi from amada wafam asi phongdok laduna Avinash na hai India ki NEP 2020 na education subject asibu kaknanaba mijeng changlingai da subject asibu mirai riba asi laibak thibani haina education subject asi hanadagi hauna Manipur gi toan ba government aided private college kaya da mahiroi singna yamna pamna launariba subject amasu oiri adubu subject asi draft recruitment rule da arts subject oina hapiraktaba asigidamak education subject asibu tamjariba mahiroi singi oina yamna laibak thibani haiki की छात्र सिंगी कैरियर की खंबीदुना डायरेक्टर ऑफ एजुकेशन एस की काय खुनजरिबा डायरेक्टर अमदी मरी लेनबा एजुकेशन हारिबा सब्जेक्ट असिसु सोसोय सोदना फाइनल आर दा हापियो हाइना प्रेस की माइकೈ द फुंडोक सर तंगबम अविनाश खुंद्राकपम असेंबली कॉन्स्टिट्यूएंसी की मनों दलाइबा पाटलो दगिना पुखौ तेरापुर फावगी मनों दलाइबा मियाम की ओइबा खोंजंग अमा ngasi chatkin kre खोंजंग अदुदा सरु याखिबा मसिंग यालो माइबल सिंगना लेबा की असुक लुरबा तानफम असिदा चीफ मिनिस्टर एन बिरेन नफम थदोक पयानिंग दे हाइबा वफम थमकी तंजा असिदा बीजेपी एमएलए मिनिस्टर सिंह फमुनबा मानबा फिबम अमा मियाम उहलिबा असि तसेंगना लाइबक थिबनी खोंजंग लोई सिंगी मनुंगदगी इमा अमन हाइ मणिपुर की लेमाइदगी पोपी थाब सिंह मरु फंगना बुथतकदबनी नियम कायना संगलकपा मिटोप खंडोकदबनी कुकी एमएलए तरा की मथक्ता एक्शन लौगदबनी हाइना फोंदोखी मणिपुर पियार थंबा यारोय खुनगाकपा फाबा यारोय अमसुंग अथुबा मतमदा सरकार अमा सेमगदबनी हाइनासु दाबी तौरदुना खोंचत अमा चटकी हारि अनबदा यामना मांगजोंग थाना होनाबिबा अदुगा अखोयगी सुगुंबा लेबाकी इरांग नेमथादबा खुंबे सुमाइना पियार थमगा खोय लेबम चाबम खंगदबजे खोय असुकी मति खोय यानिंग जदे याम पामजदे थुना सुंगसिन मिनबना पुंसीदा लाइहली हाइबा हिरमदा मपारी निक्सिंग कोलुप मनिल नसिंदुना डॉक्टर टीएस किशन वाई टोकेन अमदी ए राजन लेखिदबगी तरातरुक सुबा निक्सिंग कुमोन ngasi उरिपोक चेराप कोर्ट कॉम्प्लेक्स मयाद लेबा मपारी निक्सिंग कोल दा पाथोखरे थरम अदुदा डीएम कॉलेज ऑफ आर्ट्स की रिटायर प्रिंसिपल प्रोफेसर सीएस चिलारामनी ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट बिजोय कक्सिंग ताबम एनवायरनमेंट एंड क्लाइमेट चेंज की डायरेक्टर तोरांगबम ब्रज कुमार सिंह अमदी मपारी निक्सिंग कोलुप मंडल की प्रेसिडेंट सोराम टिकेंद्र सिंह ना थरमपु सिंह ओइना सरुक याकी थरम अदुगा मरी लेना मपारी निक्सिंग कोलुप मंडल की सेक्रेटरी युमलेंबम कपूर हाई हौजिक लमदम असिगे लुरबत तांकक असिदा मियाम की खोंचत हंगर स्ट्राइक सिट इन प्रोटेस्ट जनरल स्ट्राइक तौदुना मियाम की पुंसीद अकाय पिपब क्या असना लंदम असिदा हिंगमिनरब सिंह असिगी पंगल असि थमाइबगी खोंजंग अमरा हाइबगी सिंगनब फॉरकले लंदम असिदा लेरब सेसो सिंह इमागी लुप सिंह माहिरोय सिंह की ऑर्गेनाइजेशन सिंह क्लब अमदी तोंगान तोंगान ब फील्ड लेरब पुनो असि चुंगसिनरगा अनौब अमदी तोंगान ब वखलोन मयाम पुसिलगा अखोयगी लंबेल अमा थिहौरसी फोनोखी इंडिया लगान कुकी फ्रूप तब मिचंग चंगलगा सौगतुना लेबा असिबु लंदम असिगी फ्रूप कुंथ्रा तरुक लेबगी मनुंगदा मैतै फ्रूप खक्तदा अतमनना येंगलिबा मिजेंग असि डबल इंजिन गी लेंगाकना लोना खंगसिन उसिनदना लेथोकपा असि लाइबक थीबनि हाइना सेंजम सिरांग मैरा पाइबी हैखाम ओंबी अमरावतीना फोंदोरली वफम सिंगसी सेंजम सिरांग कम्युनिटी हॉल दा चथखिबा मियाम गी वकत बेफम अमदा फोंदोखिबनी महाक नमखा तालदुना हायेंग तांग 19 नुमित असिदा दिल्ली यावना कुकीना ताब वफम सिंगदा रैली चटननब थोरांग तौरिबा सि इंडिया लेंगाकना
अयाब पीरग सिल्लिब्रा हाइकी बीजेपी की एमएलए पॉलेनलान हाउकिपना हंदक फोंदोखिबा कुकी चीफ मिनिस्टर हापलबसु सेपरेट एडमिनिस्ट्रेशन डिमांडी हंदोक्लोय हाइना फोंदोखिबा असे नसी फावबा तुमिन्ना येंगदुन लैरी मसिदा इंडिया लैंगाक की मनुंगदा करंबा अरोनबा एजेंडा लैबनो हंदक चीफ मिनिस्टर एन बीरेन फम थादोखरबा मतुंगदा लमदम असिदा पीआर थमदुना सस्पेंडेड एनिमेशन तत्थर हनक्रे ममांगदा दसु लमदम असिदा पीआर क्यारक थमखिबा लैख्रे थोंग असि इंडिया लैंगाकना कुकीबु सगोतुना माइते फुरुप तना तोंगाना येंगलिबा मिजेंग असि यानिंगदे हाइबो फमसिंग फोंदो तुंगदा वखत मफम असिदा सरुक याखिबा कयाना पीआर अखोगी येकनबनी इंडिया अखोई येकनबनी हाइबा खोलाव कया लाउखि तंगदु लैतादना लैरिबा प्रजा सिंगे खलगा अथुबदा चरांग नबसिंग असि लोइसलगा लुसिंगबा खंदुना लैंगाक अमा सेमलगा मियामगी याइफनरबा थबक तौबियु अमदि सेंटरना स्टेट असिदा थमलकलिबा एनिमेटेड सस्पेंशन असि अथुबदा लौथोकदबनी हाइबा खोलाव लावरदुना मोइदांग पोक अपुनबा मैरा पाइबी अमदि क्लब न सिंदुना ngarang numidang moidang pok da maira rally chatkre rally asiga mari lena moidang pok apun maira paibi gi secretary laisram priya lakshmi na hai leiba ki lurba tanpham asida phammunaba pham thadok ban singba tauriba asi pamde maram asina athuba matamda sarang nabakya leiriba asi loislaga sarkar ama sembiu lengak paibada yawriba mihamna mihut oina thagat ki balusing basing nasu masagi mihut ama oibagi thodang sab sana lobiu leiriba charang nabakya asina maram oirga center na thamlak diba pr athubada lokthok nanaba thabak lobiu maramdam kananabagi damak tholak pa khul ngak pasingbu phaning motamda farga paning ba ek panduna masa mathanta tatai tahanba hotnariba asi khudakta lepiu makata na khul ngak pa phawa toklaga phajin khiba khul ngak pa singsu condition amata yaudana thadok piu palam balengak asi miyam gi khalaga tawkhiba thabak sing makata na taunanaba athubada sarkar sembiu haiki खुलगाकपा फाव पुनब तौबिगनु रिलीफ कैंप त लैरिब सिंग असि हानगी मफमदा हंजन हनबगा लोइनाना अथुबदा लैंगाक लैहलु हाइना नुपी खुनाई चौखट कांगलोब निंगथेम पुखरी मपालना वकत फम फम चथखरे ngasi निंगथेम पुखरी मपाल द चथकी वकत फम अदुदा नुपी खुनाई चौखट कांगलोब की प्रेसिडेंट सोरोक खाइबम सचिन हाई मणिपुर द तंगदु लैता दबा फिबम अमल लैरकपदगी खुलगाक पसिंग थोरक्तुना लमदम असि कन्ननबा होनरखिबनी अदुबु हंदक खुलगाक पसिंगबु फाव पुनब तौरक्पा असि लाइबक थीबनी मयुम मकई मई थादोक्तुना चाही अनिरोम सुजिलकलबा रिलीफ कैंप त वान लेलिबसिंग असिबुसु अथुबदा हानय मफमसिंगदा हंजननबा होनबिउ मखोगी वाबसिंग असि मतम सांगना येंगदना लेरगदे अवाब फिल्म अमदा लाकनी मणिपुर की फिल्म असिदा वकतफम लैतबा असि लाइबक थीबनी अथुबदा मणिपुर लैंगाक अमुखन्ना सेम्बिउ मियामगी वकतफम लैहलु हाइके फंगफि वकत फम अदुदा मणिपुर लैंगा लैहलु खुलगाक फावा यानिंगदे मणिपुर दगी आसपा लौथोउ मणिपुर पियार थंब यानिंगदे मणिपुर थुगाइबे अरो हाइब्र चिंगबा प्ले कार्ड कया सिनखिबगा लोइनना खोलाव कया सु लाउथि मियाम गे लैंगा लैदिबा अवा अना मयाजे तंगदु लैताना मागी जगह हंजलनबा गमदसु मागी जगह लम तीरगा कमायना लेहनबगे ना मोयजो शांति लेना मचा मसु सिंह लाइक तंब खोटपा ngam suba nomba kana hanba adu sarkar sina munna yengbiraga moigi kana naba tawbiba adugumba singti akoina pamje adugi damakta akoina ngasi nupi khunai chawkhalukna akoina dharna si amjari bani ma Imphal West District ki manung dalaiba educational professionals sing the HIV AIDS Prevention and Control Act 2017 gi matang the legal awareness pikre awareness adu Manipur State AIDS Control Society ki medyang makha the community network for empowerment kon sinuna lampel RD wing dalaiba max ki conference hall da phangthoki tongan ba school sing dagi lakpa oja sing ZU zone 1 amadi ZU wangoi ki staff sing na saruk ya ki thorom aduda state ombudsman officer Dr. K. Sasikumar mangangna resource person oina wangang ki awareness adu ki matang da kon gi president RK Nalini Kantana HIV AIDS Prevention and Control Act 2017 ki maram da mamutana
खंगदबना मरम ओरगा HIV/AIDS का सगोन अदुन हिंगलिबसिंग मरु ओइना माहिरोइसिंग दा ताती तवइना तौबिबा कया यावरिबासि लेबहननबा पांगथोकपनि मखा तानसु डिस्ट्रिक्ट असगी एजुकेशनल प्रोफेशनल सिंग द अवेयरनेस पीबगे थरम असि पांगथोखिगनि हाइके थांगता सब्जेक्ट असि स्कूल सिंग द हापी वमदी महै असि चौखटननबदब यंगसिन खोंगचत हौरगनि हाइना अपुनबा मणिपुर हुयन लानलोंग लुफ अमहिलगी चेरोल अमने फोंगदोरली चेरोल असिना हाई थांगता महै असि योखटननबा अमदी चौखटननबगिदमक लमदम असिदा लैरबा सिंताक पोरेल सिंताक हलसिंग अमदी सिंतम संग कयाना चोकथब लैतना होनदुना लाकली अपुनबा मणिपुर हुयन लुफ अमहिलनसु महै असि योखटपगा लोइनना चौखटननबगिदमक मणिपुर की मनुंग अमसुंग मपान ताकपी तमी बटनतना स्कूल सिंगदा सिंताक पी कया थादुना महिरोइसिंगबु ताकपी तंबिरी अदुबु कनाउ मियोय खरा मनि स्कूल खरना थांगता सब्जेक्ट लौदननबा महिरोइसिंगदा किहनबा यावरे हाइबगी वखत कया एमहिलगी थौमी हुयन लालोइसिंगदा पाउ पिरकली नंदम असिगी नाट चटनबी सक्तम थांगता महै असि अतमनना मुथतननबा होटनरिबसिंग वखल ताहलगनी लोइनना थांगता सब्जेक्ट हापा स्कूल सिंगदा महै असिबु चौखटननबदो यंगचिंग खोंगचत चटपा हौरगनी हाइके सलाई अपुनबा नुपी लमजिंग लु सनुलालना पुथोकपा सना लैफाकनि मणिपुर हाइना मंथोनबा लेबाक निंग इसई ngasi मणिपुर प्रेस क्लब ता फोंख्रे इसई फोंबगी तरम अदुदा खाइदे मनी चेयरमैन तरागी सैशु वाई इबेथोई देवी प्रेसिडेंट सलाई अपुनबा नुपी लमजिंग लुब धनबीर लाइश्रम सोशल साइंटिस्ट तखेलमम रासेश्वरी सोशल वर्कर अतोंगपी कामाई प्रेसिडेंट कबुई मदर्स एसोसिएशन कामा मणिपुर अमदी जानू बेगम प्रेसिडेंट खेरगांव अपुनबा नुपी लुबना अथोइबा मिथुंग थोरम मपू अमदी अखनब मिथुंगलन ओइना सरुक याखी पांगथोकिबा थोरम अदुगा मरी लेनना सनुलालगी जनरल सेक्रेटरी अकोइजम शांति नहाई लुब असिना लेबाक असिगी थौगल तौदुना तौना लेबाक मियामदा हेना मसक खंगननबगी वखलोलदा लुप असिना होकिबा चै लिसिंग अनि तरुकता हानबा ओइना इसै अमा पुथोखरे अनि सुबा ओइना लिसिंग अनि कुनिथोइ दसु अमा पुथोखरे मसिगी मतुंग ngasi asi lamdam asida thokliba thodok watok asiga mai leina laisram borjendro singna iba sana laipak ni manipur koba isai asina lamdam asigi mipung khudingbu chungchinaduna manipur asibu afaba maikaida purakani haibagi aset pathajaba thamni phondoki हाइरिबा इसै असि बेदबती खुनुंग इसै सैदम संगी महिरोइ सिंह सैसकोलगी सैसकपसिंगना सकपनी मेरीकॉम रीजनल बॉक्सिंग फाउंडेशन की अनौब सानोरी सिंह खननब ट्रायल चथक्रे ngasi langholda leba मेरीकॉम रीजनल बॉक्सिंग फाउंडेशन दा चथखिबा ट्रायल अदुदा जियो स्पोर्ट्स फाउंडेशन की सीनियर लेड प्रोग्राम अनिर्वाण चक्रवर्ती ना फोंदोक रखिबदा सही तारतुक सुरबा गो स्पोर्ट्स फाउंडेशन असिना बॉक्सिंग खकनतना अतोप स्पोर्ट्स की डिसिप्लिन सिंग दसु सानरो के आमा सेमगली नेशनल अमदी इंटरनेशनल के थाक खकनतना ओलंपिक की थाक दसु सानरो के पुथोकपंगमले मणिपुर असि स्पोर्ट्स की लमदा सानरो अफाव के आमा पुथोकतुन लागली गो स्पोर्ट्स फाउंडेशन ना मखा ताना लमदम असिगी सानरोई सेमगतपदा अंगम मतेंग पांगखिगनि हाइकी ngasi हौरगा नुमित निनी चथगदोरिबा बॉक्सिंग ट्रायल सिलेक्शन अदुदा सही तरादगी तरामंगा फावगी मनुंग लैबा नुपी मचा कुंथ्रामाथोय अमदी नुपा मचा कुंथ्रामाथोय अमदी नुपी मचा तरानिथोयना सरुक यागनी ngasi ayuk Delhi amasung akoi mafam singda magnitude 4.0 यौना युवार हाबदा मियाम अकीब पोनकी खंगौदना निकपा होरकपदा मियामना मसा मसागी मयुमगी मपान चंथोकनरकी अहांग मफम सिंगदा सेंसेंदुना लैनकी युवार हाकिबा अदुगे एपिसेंटरना दौला खान मुक कॉलेज की स्पेशल एजुकेशन मनाक्तो ओइकी हाइना नेशनल सेंटर फॉर सिस्मोलॉजी NCS ना हाइकी किलोमीटर मंगारोम लुथना युवार हाकी हाइनसु फोंडोकी हिमालयन कोलिजन जोन लोमदगी युहार हाकिबा ओरंबा याय हादी दिल्ली असि सिस्मिक जोन 4 की मनुंग लैबनी यामना तोयना निकपगी पुवारी अमा सिटी असिगी लै 2020 दा अहुमलक युहार हाकी मैग्नीट्यूड
3.0 dagi henki Richter scale da magnitude 5.5 yauna 1720 da Marak city asida yuar haki 2020 da Delhi amasung NCR da yuar matang haki 2020 ge April taranithoi da North East Delhi da magnitude 3.5 da yuar haki Metara da magnitude 3.4 da me kumapan da Delhi dagi kilometer yang kai lap naba Rohtak da magnitude 4.4 yauna yuar haki 2015 ki April kun manga da magnitude 7.8 yauna Nepal da yuar haki bada Delhi NCR da kanna nihanki sanabagi pau Diamond Youth Club DYC Lilong Yangbi Laikai Ahanbi Salam Laihau Kong Sidra Mamang Thagi Tara Mapol dagi Home Suba Diamond Youth Club Day and Night 6-a-side Football Tournament 2025 ki winner Aisa FC Lilong Makhalaikai na oikre puna tim kuntra mathoina group nipan thona khaidoktuna Lilong Laihau Kong Mamai da Laiba DYC ground da chatharkiba tournament asagi ngasi sanakiba final match da Aisa FC Lilong Makhalaikai amadi LPFC Horibi Maya Laikai na sanaki lenga manaba tim anina goal Jannaba kanna hotna rabasu hanba half forward the goal amata jannaba amna kidei second half the goal amamam the draw oki tungda minute taramari half laga sanabada goal amam amata jannaba ngamna kidei kick from penalty mark to shoot goal amam sep tawnaduna nakal amatana thoiba ngamna kidei tungda tosta Asia FC na my park na tournament adugi winner oiki Thormadugi President Member Singna winner Aisa FC da Sen Oina Lupal Singh Kuntraga Loinana Trophy Amadi Medal Singh Runners Up LPFC da Sen Oina Lupal Singh Kunga Loinana Trophy Amadi Medal Kusinaki Loinana Tournament Adugi Top Goal Scorer Aisa FC gi Masud Best Goalkeeper Aisa FC Goalkeeper Muhammad Ajhar Best Fair Play Team Unite FC Khatrigau Amadi final match adugi man of the match LPFC ge Ronald Busu Sen Amadi trophy piduna ikai kumna buga loinana warning thawaki All Sora Clubs Coordinating Committee Asok Sora na sinduna Sora High School Playground Saturday first 9-a-side Sora Cup 2025 ngasi sanaki match da Cup FC Sangam Dabina FC Lamjau Panjal Mari Amada Maithiwa Pikre Cup FC Sangam Dabige Panjal Singhu jersey number 8 Zitena match ki minute 38 amadi 35 jersey number 3 Ribantana minute 32 amadi Kundat Chanki aduga FC Lamjau gi Panjal Aniduna jersey number 7 Yaipavana minute 18 aduga jersey number 28 Bisal minute 32 satpada Chanki bani All Manipur Football Association Ampana Sinduna Kurai Lamnong Artificial Turf Ground Amadi Sagolbang Playground the Punna Tim Tarapana Saruk Yaduna Group Ani Thokna Kaidoktuna Chatariba 17th Manipur State League King Asi Sanakiba Ahanba Matchda MPSC Amadi YP ICU Anina Lamba Taunakiba Aduda Apiu Matangi Manungda Goal Chanaba Ngamdana Draw Oiki Ani Suba Matchdana Elite Amadi USA na Sanakiwa match da goal amam chanada draw ekipa loina tournament asigi hayang nong thilpung tran thoi makha taw matamda Kurai Lamnong Artificial Turf Ground da Rahi Amadi Upa Amadi Ani Suba match na AFC Amadi FCL na lamba taunaragini ngasi damak aroy bada moro paw amuhanna Council of Higher Secondary Education Manipur na loba class 12 ki examination ngasi dagi hokre Manipuri Governor Ajay Kumar na chair loduna tongan ba department singi makok thongba singa mapam pangtokre Taramathoi Shuba Maharaj Kumar Priyobrot Singh Memorial Arts Exhibition 2025 hodokre Loinana Delhi amasung
ngasigidamakta di paudam pijaba matang asira loisinjare medang tabirba khwai punappo amuka hanna khurumjari.